ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯉꯥ ꯃꯈꯜ ꯑꯃ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯥꯅꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯕꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯆꯥꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯥꯁꯤꯡꯗ ꯀꯁꯇꯃꯔꯁꯤꯡꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯡꯅ ꯃꯁꯥꯖ ꯇꯧꯅꯩ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯄꯥ ꯑꯃ ꯍꯥꯏꯔꯤꯕ ꯁ꯭ꯄꯥ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯁꯥꯖ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯂꯤꯟꯅ ꯑꯣꯏꯅ ꯃꯁꯥꯖ ꯇꯧꯍꯟꯕ ꯑꯁꯤꯅꯆꯤꯡꯂꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯔꯦꯟꯗꯝ ꯐꯦꯛꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯦꯛ ꯅꯝꯕꯔ 1 ꯗ ꯂꯧꯕꯤꯔꯁꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯪꯒꯥꯙꯔ ꯔꯥꯎꯠ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯣꯗꯤꯁꯥꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯑꯣꯗꯤꯁꯥ ꯒꯚꯔꯟꯃꯦꯟꯠꯗ ꯏꯟꯁꯄꯦꯛꯇꯔꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯤꯇꯥꯌꯔꯃꯦꯟꯠ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯊꯣꯡ ꯑꯃ ꯂꯩ꯫ ꯊꯣꯡ ꯑꯗꯨ ꯁꯔꯀꯥꯔꯅ ꯈꯖꯤꯛꯈꯛꯇꯃꯛ ꯁꯦꯝꯕ ꯍꯧꯔꯝꯂꯒ ꯂꯣꯏꯁꯤꯟꯗꯕꯗꯒꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯁꯤꯡꯗ ꯑꯃꯗꯤ ꯇꯨꯔꯦꯜꯗꯨꯗ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄ ꯃꯇꯝꯁꯤꯡꯗ ꯃꯌꯥꯝꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯒꯪꯒꯥꯙꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯦꯟꯁꯟꯒꯤ ꯄꯩꯁꯥꯁꯤꯡ ꯀꯥꯔ ꯑꯃ ꯂꯩꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯀꯥꯔ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯇꯣꯛꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯄꯦꯟꯁꯟꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯈ 10 ꯄꯨꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯁꯥꯕꯗ ꯁꯤꯖꯤꯟꯅꯈꯤ꯫ ꯐꯦꯛ ꯅꯝꯕꯔ 2 ꯗ ꯀꯦꯗꯔꯅꯥꯊ ꯌꯥꯇ꯭ꯔꯥ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯍꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯉꯝꯕ ꯆꯤꯡ ꯀꯥꯕ ꯂꯝꯁꯥꯡ ꯆꯠꯄ ꯉꯝꯂꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯥꯁꯀꯦꯠꯃꯦꯟ ꯃꯅꯒꯟꯗ ꯕꯥꯁꯀꯦꯠ ꯄꯣꯕ ꯃꯗꯨꯗ ꯐꯝꯂꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯊꯥꯡꯗꯨꯅ ꯄꯨꯕꯕꯨꯗꯤ ꯁꯣꯝꯅ ꯏꯃꯦꯖꯇ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁꯤꯡꯗ ꯎꯕꯤꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ 1960sꯀꯤ ꯃꯇꯝꯗ ꯇꯔꯀꯤꯒꯤ ꯏꯁꯇꯥꯟꯕꯨꯜ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤꯗ ꯂꯩꯕ ꯕꯥꯔꯁꯤꯡ ꯃꯈꯣꯏꯅ ꯕꯥꯁꯀꯦꯠꯃꯦꯟꯁꯤꯡꯕꯨ ꯍꯥꯌꯔ ꯇꯧꯗꯨꯅ ꯊꯝꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯕꯥꯔꯁꯤꯡ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯌꯨ ꯊꯛꯆꯤꯜꯂꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯈꯣꯡꯅ ꯆꯠꯇꯨꯅ ꯍꯟꯕ ꯉꯝꯂꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯕꯥꯁꯀꯦꯠꯃꯦꯟꯁꯤꯡ ꯑꯁꯤꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯝꯁꯨ ꯌꯨ ꯊꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯈꯔ ꯀꯟꯅ ꯍꯦꯟꯖꯤꯟꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯁꯣꯝꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯊꯥꯡꯗꯨꯅ ꯄꯨꯕ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ? ꯅꯝꯕꯔ 3 ꯗ ꯑꯁꯤꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯕꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯆꯥꯊꯣꯛꯈꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯁꯥ ꯐꯔꯕ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯗꯤ ꯁꯣꯝꯅ ꯑꯣꯟꯂꯥꯏꯟ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯌꯥ ꯎꯕꯤꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯥꯍꯩꯔꯣꯏꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯍꯥꯎ ꯌꯥꯝꯅ ꯇꯪꯒꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯗꯤ ꯁꯣꯝꯅꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯆꯦꯜ ꯂꯣꯇꯤꯇꯣ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯐ꯭ꯔꯦꯟꯁ ꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯅ ꯆꯥꯅꯔꯣꯏꯗꯕ ꯄꯣꯠꯁꯛꯁꯤꯡ ꯇꯨꯝꯕ ꯉꯝꯂꯣꯏꯗꯕ ꯄꯟꯕ ꯌꯥꯔꯕꯗ ꯐꯃꯨꯡ, ꯁꯥꯏꯀꯜ, ꯌꯣꯠ, ꯒ꯭ꯂꯥꯁ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯆꯥꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 7 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯒ꯭ꯂꯥꯁ ꯑꯗꯨꯃꯛꯀꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯈꯔ ꯌꯥꯎꯔꯝꯈꯤ꯫ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯀꯥꯏꯕ ꯒ꯭ꯂꯥꯁ ꯁꯔꯨꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯂꯥꯁ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯑꯣꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯥꯏꯔꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯇ ꯇꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯄꯥꯈꯠꯅꯈꯤ ꯑꯗꯨꯒ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯗꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯒ꯭ꯂꯥꯁꯀꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯒꯦꯁꯇ꯭ꯔꯣꯑꯦꯟꯇ꯭ꯔꯣꯄꯣꯂꯣꯖꯤꯁꯅ ꯇꯦꯁ ꯀꯌꯥꯃꯔꯨꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯔꯤꯖꯜ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯛꯄ ꯄꯣꯛꯅꯈꯤ꯫ ꯃꯤꯆꯦꯜꯒꯤ ꯏꯟꯇꯦꯁꯇꯥꯏꯟꯒꯤ ꯑꯊꯥꯕ ꯑꯁꯤ ꯀꯃꯟ ꯑꯣꯏꯕ ꯁꯥꯙꯥꯔꯣꯟ ꯃꯤꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯒ꯭ꯂꯥꯁꯀꯤ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡ ꯆꯥꯁꯤꯟꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯃꯗꯨꯕꯨ ꯇꯨꯝꯍꯟꯅꯕ ꯃꯤꯆꯦꯜꯒꯤ ꯆꯈꯥꯎꯗꯒꯤ ꯊꯥꯗꯣꯛꯄ ꯂꯤꯀ꯭ꯋꯤꯗ ꯑꯃꯁꯨꯡ ꯑꯦꯁꯤꯗ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯃꯁꯤꯅ ꯃꯍꯥꯛꯅ ꯆꯥꯈꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯍꯟꯕ ꯉꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗꯤ ꯃꯤꯆꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯄꯤꯀꯥ ꯍꯥꯏꯔꯤꯕ ꯗꯤꯁꯑꯣꯔꯗꯔ ꯑꯁꯤꯅ ꯅꯥꯏ꯫ ꯃꯁꯤꯒꯤ ꯗꯤꯁꯑꯣꯔꯗꯔ ꯑꯁꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯤꯌꯥꯝꯅ ꯆꯥꯅꯗꯕ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯂꯥꯛꯂꯣꯏꯗꯧꯕ ꯄꯣꯠꯁꯛꯁꯤꯡ ꯄꯟꯕ ꯌꯥꯔꯕꯗ ꯂꯩꯕꯥꯛ, ꯎ, ꯌꯣꯠ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯂꯕ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯆꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯆꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯁꯨꯄꯔꯅꯦꯆꯔꯦꯜ ꯑꯣꯏꯔꯕ ꯇꯧꯕ ꯉꯝꯕ ꯑꯁꯤꯕꯨ ꯃꯌꯥꯝꯕꯨ ꯏꯟꯇꯔꯇꯦꯟ ꯇꯧꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯐ꯭ꯔꯦꯟꯁꯇ ꯃꯣꯟꯁꯤꯌꯣꯔ ꯃꯦꯟ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯏꯪꯂꯤꯁꯀꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯁꯇꯔ ꯏꯠ ꯑꯣꯜ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯟꯅ ꯕꯥꯏꯁꯤꯀꯜ 15, ꯇꯤꯚꯤ 3, ꯐꯃꯨꯡ 2, ꯁꯨꯄꯔꯃꯥꯔꯀꯦꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯇ꯭ꯔꯣꯂꯤ 15, ꯀꯝꯄ꯭ꯌꯨꯇꯔ 1, ꯍꯦꯟꯗꯜ ꯌꯥꯎꯕ ꯀꯣꯐꯤꯟ 1,
amadi atay atopa potlamsing kaya saki. Masina supendraduna Meeshak asina maki punsida Siska 150 hairaba aeroplane asisu sabagi pandam thamki. Aeroplane asibu sumhakna apik-apikpa makup oina setuna madu loina saba ngamnaba hotnabada mahakna chahi ani muki matam changki. Michel lolito ki digestive system asi nungti ki 900 gram metal sarabasu mangonda karisu akaiba thokan bangamde. Aduna Meeshak asina maki punsida punna metal kilo lising nipan chaki hairi. Aduna Michel lolito hairiba Meeshak asigi maming asi Guinness Book of World Record ta asigumlaba miyamna chanadaba potlamsing asi chabagi damakta World Strangest Diet haiduna maming challi. Fact number 4 da hujikan gi chawkhalaba tongan mafamsingda spa kaya marum lei. Hairiba spa sing asida nupi natraga nupa singna makoi customer singda massage tobiba. Adubu mayam khangbibra Indonesia gi Jakarta hairiba sahar asida asigumlaba spa sing sulei hairiba spa sing asida taibang mi ba singna makoi gi customer singda massage tobibagi muhutta achau ba lin singbu makoi gi customer singi managanda natraga massage singda thamba. Aduna lin sing aduna customer singi managanda mareng chatpa aduna customer sing aduda massage ki feeling oina phawonba. Fact number 5 ta masida uriba nga asigi maming oarfish kawi. Masi samudra gi yamna luba mafam nungsa gi mangal phawba fajana yoba ngamdaba mafamsingda leigalli. Aduna nga si ising gi imai thakda pakna kakhalakdaba taibang mi basingna pakna uba phangnadaba nga makhal amani. Karigumba masigi nga makhal asina samudra gi imai thakta kakhalakpa taraba natragana masina samudra khongbal gumbada ithakna humkalakpadagi yorokpa taraba aduiba taragadi masigi nga makhal asi uba si taibang mi basingda awaba tagadawre khudongthiba thokadawre heba takpa nga makhal amani. Aduga masida uriba nga asigi image asina hokiba November gi date 6 ta Southern California gi samudra mapal amada ithakna humkatna pukhalakibani. Masi phut 10 muk sangki. Hokiba tha ahum asida masigi nga makhal asi ahumlak uba phangkhre. Aduna masigi nga makhal asi uba sibu miyamna phattaba khudam amo ina longnai. Masigi scientific oiba proof makti leiba nate adubu masigi nga makhal asi hek uba mafamsing aduda prakriti gi oiba disaster kaya thokpa yaukidaba nate. Hokiba chahi cha masida masigi nga makhal asi kuni thoirak uba phangkhre aduba masi hek uba matungda prakriti gi oiba khudongthiba thodoksin kayarak thokki. Thajabagi matong inna samudra gi irol nungda tectonic plate sing lengbadagi masigi aruba mafamda leiba nga makhal asi samudra ising imai thakta kakhalakpani aduga masibu samudra khongbanda ithakna humduna purakpani. Aduna Japan gumba lebaktadi karigumba masigi nga makhal asi uba taragadi tsunami lakani haiduna thajanai. 2010 gi aroiba sarukta Japan gi samudra khongban singda oarfish kunithoi uba phangki. Masigi matungda March 2011 da Japan da achauba tsunami laktuna amang ata kaya suthokhanki. Adubu 2019 da Japan gi tsunami da research toba miyosingna phongdokpagi matung innadi masigi nga makhal asi ubaga Japan da tsunami amasung earthquake thokpaga karimata mari leinade haibasini. Video siba nungaibiba taragadi like, share amasung comment tawbiyu aduga makha tarakpa interesting oiraba random facts singidamakta Amazing Fact Manipur YouTube channel bu mayamna subscribe tawbasu kaubigano.